Technopol District ki manung chanba machi police station a konba cyber khun gi manak nagna leiba leithau kuki khunda kuki militant singna meitei tara humdoi faraba matungda tamthina hat ki ba thodok pu yanin da phongdok laduna ngasi Bishnupur akoiba Apunba Lup na Sheenduna Bishnupur forest geta Wakat Meepham Phamkhre Wakat Meepham aduga mari lenna Bal Women Wing gi Joint Secretary TH Sundari na phongdorakpada mioi bagi minung sigi wangbada mara leizadraba mioi tara humdoi bu tamthi ba maongda Ot Nairaba Matungda Miatina Hatok Junat Tanamba Si Yaninde Matungda Asigumba Tavak Sing Makatana Chotarak Patoklabadi Manipurda Ladybat Nongsa Pokpi Mama Lising Tolak Tunat Lanting Nagani Hari Manipur ke Chief Minister N Birena Manipur da irang leitre mahusagi fibam da tapna hanjilak le hari bawafam Manipur ke karamba mafam da amadi kadai da irang loirabage nongma kangdana misi mina mihat mipun thokli basing ase irang loibagi khudamla athuba matam da tangdu leita balamdam ama oragnaba Manipur lengak na honna bida batarabade Manipur da leiriba mama kayana akan mamoong da lan thengnana ba sem saduna leire hainasu phongdoke Makoy len nakakaroon mama lising kaya ay kulak yani nung sapopi may day mazasna tawong ba otan sartaro lakani atga asi basok mundage CMBR di makamda ay koy santi phangre hari bas karamba makalgi santi niramda masi ayam na santi phunglabage ngasi thongli ba thokdowa thok lepalaitan na laki basi santi phangle haibadura yamna to matamda sanju laita ma ega ibam basi sem sariu na karabadi ay koy mama oy bi kaya na la thingana mi kama sem sariu